Nakalna amatagi oiba PUCL gi report asina santi hanjilaknaba honariba asida chaona akaiba pire susindro. PUCL gi nama khakki oiba report asina state asigi wana santi hanjilaknaba honariba asida chaona akaiba pire asumba khudongthiba tagadore haina MLA susindro na phongdurakle ngarang khurai SMB constituency gi club sing amadi maira paibi ge chongmi singna sarugyaduna khudakki oiba mifam ama pangthoktuna People's Union for Civil Liberties PUCL na phongkiba Manipur gi irang asigi report ki matangda kumna khana naina ke mifam aduda khurai SC gi MLA L susindro na haikibada PUCL gi report से मणिपुर की मैतई सिंगदा अमदी बीजेपी की लेंगाक असिदा ताइनना बसिलकपा थौरांग अमने स्टेट असिबु मसे ताहन्ना बथारकपा चिंगसेप अमने मणिपुर थोगलिबा इरांग असि हौरकफम असुंबा सिंग नकल अमखक्तगी वारी तारगा PUCL ना फोंगलखिबा ओइबना सेरानबा अमदा चलहले रिपोर्ट असिदा तोरबुंग बंगलादा लेरिबा मैतई सिंगे योमदा कुकी सिंगना रंदा राखिबा अमदी मैतई मई थारखिबा थबदोकसिंग अमदे कुकी ताबा मफमसिंगदा लेंगाकी फॉरेस्ट ऑफिससिंग मई थाखिबा थबदोकसिंग ना थैरगा थमख्रे लोइना मैतैना सिंगी लमसिंग पामलकपदगिनि हाइना लाना फोंदोरकले इंकोमजा लिसिंग अनि कुलहुमदोगी मे अहुमदगी कुकीना खुलिंगदुना लैबा मफम चुराचामपुर मोरे अमदे कांगपोकपिदगी तालखिबने हाइबा इरांग थोकननाबा सिलखिबने हाइरिबा सिदी असुंबा असidi adumak lengana laigani haiba wafam thangkibaga loinana hiram asida khurai AC gi miyamna PUCL ki mathakta FIR ama file tawna ba warep na krei PM na mirei box annabagi matam leirabasu Manipur budi karimata thoksade Prime Minister Narendra Modi na foreign diplomacy gi oiba thabak seng leptana pakhalabasu lebak manung gi oiba issue ama oiriba Manipur gi matangda de karimata thoksade haina Congress ki lusingba Jairam Ramesh na phongdorakrei AICC की जनरल सेक्रेटरी जयराम रमेश ना महाकी एक्स थागलखिबा वारोल अमदा हारिबना कांगलुकी रांग मतम सांगना अवाबा मायोगनदुना लैरिबा मणिपुर गी मियाम स्टेट अदुदा प्राइम मिनिस्टर करम कादा लाकतगे हाइना ngairaga leire adubu प्राइम मिनिस्टर ना करिमता थौसादे adubu मिरै बाक्तदी यामतन तोइना चले ngarang August 18 amasung kuntra asi Prime Minister Narendra Modi Japan da khongsat pangthoklaba matungda mafamdudagi amuk numit nini gi khongsata China gi Shanghai Cooperation Organization ge annual summit ta saruk yagadabane Prime Minister Narendra Modi ge makai dagi mahaki khongsat ase lebak sing asi ge marakta hena aphaba mari thambaga loinana malemda santi thamna bahona bada achauba kanaba kaya ama supiga dawrebani haina phungdurakle Kangpokpi district ki area dagi US na saba sophisticated weapon yauna yamlaba khulai kya fagat khrei Security Force na sing amasung tampaki mapong kaya da santi thamna ba leptana pakhalakpa khongthang ge manung channa haukiba yumse kaisa numita Kangpokpi district ke manung chanba mahung amasung sango bungkhul ani gi saruk ta leiba jagal gi saruk amadagi yamlaba khulai sing phakapangam kre hairi pawasina makata na hairi bana phagalaba khulai sing adude magazine ga konana M16 rifle ama maru tara 303 rifle ama magazine ani pistol ahom magazine ka konana .22 rifle ama maru nimpo bolt action rifle taruk single barrel ani amasung maru tara ni toi fagalei operation adu da makata na pompi gun ahom hand grenade ani wireless set mari amasung bulletproof jacket ahom phagapangam ke district asima ke kojin bilesta sathakiba operation amadana magazine ka konana 9mm carbine ama single barrel rifle ama cool mechanism rifle ahom improvised mortar ahom amasung hand grenade ani fagale haire Britain da thogliba sexual crime sing da sena ba miyoi sing ge manungda India amadi Nigeria masana khwaidigi masing yamba oire report Britain da thogliba sexual crime sing da sena ba miyoi sing manungda India amadi Nigeria masana khwaidigi masing yamba oire haina report amana fogdorakle British Ministry of Justice report amage matung ina lisingani kun ma thoidegi na lisingani kun mari fawgi manungda Britain da thokpa sexual crime sing da khwaidigi chauna mara leirambadage chairak phamba miyoi sing asi India na khwaidigi masing yamli sahi mari asi gi sexual crime da mara lei haiduna complaint torakpagi chang asi India masagi masing chada chaniga yankhai tare lom hengalakre loina chairak phangkhibagi India masasing masing asi sada yang humphuni thoi rom oire India gi manungda Britain da sexual crime da khwaidigi sauna senaba amade chairak phanglaba lebak sing adude Nigeria Iraq Sudan amade Afghanistan macha singni nakal amaromda hauzik Britain da pikliba nupi Masa sing da sexual crime chathabagi Pakistan masa singi gang khupu amasu leire haina phongdorakle
Pakistangi angang nupi masasingda rep tawbagi gang asina lebak asigi leita lairaba imung manunggi nupi masasingda atamnana target tawguna sathari haibasu khangba ngamlei asigumba thawong asidagi khoisaunaraba Britaingi MP lobe kauba miyoi amana lebak asida sexual crime sathariba atopa lebak singdagi lakpa miyoi sing Britaindagi tanthokhigadabani haibagi demand akanba moongda satharakre haire adubu panba yabade Britain government ki manakta leiba asida sathariba sexual crime singi matangda chap chaba khudam changdam kaya puthokpa ngamdabagi awaba amadi chaona hojik phawa mayoknari haire Mizoram government na state aduda sakniba sing laksinaba Mizoram Prohibition of Bag Bill 2025 pass tawkre Mizoramda sairang silwi rail head doksilapaka iroinana state asida mapalamdagi mitop kya lakpa yabagi oithokpa leibana Mizoram sarkarna Mizoram Prohibition of Bag Bill 2025 pass tawkre maruina bill asi adugumba awaba taraba miyoi rehabilitation measures sing piba yauna sangniba sing asi mapung fana laksinabagi damakta ni haire Mizoram sairang silwi rail head doksilapa asina state aduda atopa lamdagi sangni finiba miyoi kya ama lakpa yabagi oithokpa leibana haukiba tang kuntareta state aduki social welfare women and child development ministry lalin puina bill adu house the table tarodna law asi state aduda sangni finiba thingba khaknatana lifeline option ga loinana makoi sing aduda long term support pibasu yauri Mizoram asi lebak asigi atopa state singa yengnabada sangni basing masing yamna namely community support system trust amasung NGO singna makoibu support tawi admukpu sairang silwi rail head ase operation oirakpana mapandagi mitop kya changsilakpa yare hyriba railway station ase September 13 da Prime Minister Narendra Modi na sangagadabani bill asida state level relief board ama semba yauna changniba sing adu ningthina khunda laita handringaida amadi makoi gi pongnapam lamdam aduda amuk hanna halandringai gi mangoinana temporary oina thambagi wafam lay yauri handak da chathakiba survey amada state adugi capital city oiriba Aizol khaktada nal loken yauna changniba kunthra gi mathakta thengnakhi haire bill adu luling gi maikai dagi khananaba pukhalaki ba aduda opposition gi maikai dagi MNF ke lusingba lansandama baitena letawguna law asina Christian value asi hantahale loinana state asigi mingcha chuthi hale maramaduna Vegri Singh da akan ba ating basing thambagi mahuta community gi participation hena paktok sakthok hannaba honaba mathau tai haina bill adubu yamna kana yaningda phongdoke loinana ruling amasung opposition gi maikai dege bill asigi matangda pung ama hena house da debate take khananai na ba da house ki leader shu oiriba Mizoram gi chief minister Landu Homa na haikibada bill asigi maroiba pandamde state aduda leiriba beggar sing ama mapung phana khunda laita hannabagi damaktani Mizoram ase beggar sing dagi free oiba state ama ohennabagi damakta trust amasung NGO singalonena sarkarna puna thabak tawminagani haina phongdorakhe Cybercrime awareness pangthokre Bisnupur district ki Kainau High School da SP Bisnupur gi mejeng makhada SDPO Bisnupur amadi Bisnupur PSKO sina sinduna cybercrime awareness program ama pangthokre Mahirui singbu cybercrime gi saithengdagi ngaktokpaga loirana kanglon chumna internet sisina hanabagi pandam da pangthokpa thoram aduda Kainau High School gi oja Mahirui amadi staff kayana saruk yakhe